मणिपुर इंटरनेट थिंजिलकपबु कांग्रेस एमपी शशि थारूराना कंडेम तौख्रे मे अहुमदगी मणिपुर थोरकलिबा कांगलुप मसेलगी लान मरम ओइरदुना स्टेट असिदा मोबाइल डाटा सर्विस इंटरनेट सर्विसिंग लेप्तना थिंजिलकपबु पार्लियामेंटरी स्टैंडिंग कमिटी ऑन इन्फॉर्मेशन टेक्नोलॉजी की मेंबर अमसु ओइरिबा कांग्रेस एमपी शशि थारूराना यानिंगदब फोंगदोखरे इंटरनेट सर्विसिंग थिंजिलकपगी मायोक्ता हाई कोर्ट ऑफ मणिपुर तोंगान तोंगानबा पिटिशन सिंग फाइल तौरकपदगी कोर्ट असिना खनरगा अकंगनबा कंडीशन खरदा मणिपुर लेंगाक्ता हांगदोकनबा खंगनख्रबसु हांगदोकपगी महुत्ता हाई कोर्ट न पीखिबा डायरेक्शन अदुगी मायोक्ता मणिपुर लेंगाकना सुप्रीम कोर्ट ऑफ इंडिया दा चैलेंज तौरकिबा पिटिशन ngasi FX court asina khanagadoribage mangoinana mahakna hai India haiba leibakse internet shutdown sing changnaina thingjinabage thabak chathaba matangairaba democracy chatpa leibak ni hai khe maram asina asigumba khudong chadaba sing mayokna hanba thawong asi India lenga ki maikaidage loisina bohonagadabani hai khe mahakna makhata na phongdokibada internet servicing thingjinbana tasengnamak mafam amada thokpa violence natraga terrorism ki thabak sing soidana ngakthokpa ngamgani haibagi matangda lainga ki maikidage maram chapa wafam sing puthokuna khanganba leitri haikhe panba yabade tha asigi taretta High Court of Manipur gi justice ani gi bench amana miyam gi security amasung lanthum sogaloi haibage thajaba sing pirabade internet servicing miyam da phanganbagi thabak Manipur laingakna laukhanaba direction pikhibane adum oinamak High Court ki direction ase Manipur laingakna thabak to anthokpagi mahutta direction adubu Apex Court सिंगना रखिबने लोइनना मणिपुर थेंखांग नाइना अथिंगबो ऑर्डर सिंग पीदुना थेंजिंदुना थमलखिबा मोबाइल डाटा इंटरनेट सर्विसिंग नहान थोकिबा मणिपुर लेंगाके इकोन कोनबो ऑर्डर अमनसु था सिगी कुनगे नुंथिल पुंग मंगा फावबा सांगदोखनखिबने